ꯃꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯇꯥꯍꯟꯖꯔꯤ꯫ ꯃꯤꯠꯀꯨꯞꯁꯤꯒꯤꯗꯃꯛꯅꯤ ꯉꯥꯏꯔꯛꯂꯤꯕ ꯅꯣꯡ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯇꯥꯗꯦ, ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯁꯥꯗꯦ, ꯑꯁꯨꯝꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯪꯉꯝꯗꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯈꯪꯉꯝꯗꯅ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯂꯤꯕ ꯃꯩꯒꯤ ꯆꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯏ꯫ ꯃꯁꯤꯅ ꯄꯣꯈꯥꯏꯔꯛꯄ ꯅꯨꯃꯤꯠ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯪꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯀꯨꯞ ꯑꯗꯨ ꯑꯩꯅꯗꯤ ꯂꯥꯡꯇꯛꯅꯅ ꯉꯥꯏꯔꯛꯂꯤ꯫ ꯍꯣꯏ, ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯂꯁꯅꯨ, ꯑꯩꯒꯨꯝꯕ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯇꯔꯀ ꯇꯧꯕ ꯉꯝꯐꯝ ꯊꯣꯛꯇꯦ꯫ ꯍꯩꯃꯥ ꯅꯤꯇꯨ, ꯅꯪꯒꯤꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯔꯣ ꯅꯠꯇ꯭ꯔꯒ ꯁꯪꯕꯥꯟꯅꯔꯕ ꯑꯇꯤꯌꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯔꯣ? ꯇꯨꯡꯗꯒꯤ ꯑꯁꯥꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯨꯝꯅ ꯆꯠꯈ꯭ꯔꯦ꯫ ꯏꯅꯥꯛꯇ ꯉꯦꯛ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯈꯜꯂꯝꯂꯤꯕꯅꯣ? ꯀꯔꯤꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯪꯂꯝꯂꯤꯕ? ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯁꯦ ꯀꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕꯅꯣ? ꯃꯈꯣꯏ ꯃꯁꯦꯜ ꯁꯪꯒꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯈꯟꯗꯅ ꯀꯌꯥꯗ ꯍꯔꯥꯎ ꯇꯌꯥꯝꯂꯤꯕ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯀꯣ? ꯐꯔꯦ ꯇꯣꯛꯂꯁꯤ, ꯅꯪꯅ ꯑꯁꯨꯛ ꯉꯟꯅ ꯂꯥꯛꯂꯤꯁꯤꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯈꯔ ꯉꯟꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯆꯦꯇꯣꯟ ꯍꯣꯏꯗ ꯆꯠꯂꯝꯁꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦꯇꯣꯟ ꯍꯦꯛ ꯄꯜꯂꯛꯄꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯏ꯫ ꯐꯨꯔꯛꯄꯒꯤ ꯅꯠꯇꯦ, ꯆꯩꯐꯝ ꯂꯩꯇꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯆꯩꯅꯥꯅꯤ꯫ ꯑꯩꯈꯣꯏ ꯆꯦꯆꯦꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯆꯦꯆꯦꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯂꯣꯏꯕ ꯂꯩꯇꯦ꯫ ꯃꯨꯔꯨꯝ ꯏꯃꯥꯅ ꯍꯦꯛ ꯆꯩ꯫ ꯂꯩꯁꯨ ꯂꯩꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ, ꯂꯣꯏꯕ ꯈꯝꯕ ꯂꯩꯇꯦ꯫ ꯗ꯭ꯔꯦꯞꯗꯤꯒꯤ ꯐꯤ ꯆꯤꯡꯊꯣꯔꯛꯄꯗꯨ ꯃꯉꯥꯏ, ꯌꯨꯡꯕ ꯍꯩꯇꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯗꯨꯅꯇ ꯂꯩꯔꯤꯁꯤꯕꯣ? ꯅꯣꯕꯥꯞ ꯄꯨꯔꯛꯄꯅꯤ, ꯁꯦ ꯃꯦꯠꯂꯨ ꯂꯥꯎ꯫ ꯅꯣꯛꯃꯤ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯂꯒ ꯃꯦꯠꯇꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯏꯃꯥꯅ ꯂꯛꯅꯩ, ꯍꯌꯦꯡ ꯂꯨꯍꯣꯡꯕꯗꯁꯨ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯨꯍꯣꯡꯉꯨꯀꯣ꯫ ꯆꯦꯆꯦꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯁꯨꯡꯂꯨ ꯂꯨꯍꯣꯡꯂꯔꯣꯏ꯫ ꯅꯤꯇꯨ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯏꯁꯥ ꯄꯥꯏꯔꯒ ꯅꯣꯝꯂꯛꯄꯗꯨꯗ ꯈꯨꯝꯈꯤ, ꯀꯩꯗꯧꯔꯒꯦ? ꯆꯞ ꯂꯦꯞꯂꯒ ꯑꯩꯕꯤꯗꯨ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯆꯦꯇꯣꯟ ꯍꯣꯏꯗ ꯆꯪꯅꯤꯡꯗꯕꯒꯤ ꯋꯥꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦꯗ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯏꯕꯦꯝꯃ, ꯅꯪꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦꯗ꯫ ꯀꯔꯤꯗ ꯃꯥꯟꯅꯗ꯭ꯔꯒꯦ? ꯑꯩꯗꯤ ꯑꯩ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯕꯦꯝꯃ, ꯀꯕꯤ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯤ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕꯔꯣ? ꯆꯠꯀꯅꯤ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯈꯣ꯫ ꯑꯩꯅ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯊꯣꯔꯛꯄꯗ ꯑꯁꯥꯗꯤ ꯑꯩꯒꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯁꯩꯔꯦꯡꯗꯨ ꯄꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯐꯤꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯒ, ꯀꯩ ꯀꯥꯟꯅꯕ ꯄꯥꯔꯨꯅꯨ, ꯑꯩꯅ ꯄꯪꯈꯣꯠ ꯈꯣꯠꯆꯤꯟꯕꯅꯤ꯫ ꯑꯩꯗꯤ ꯑꯅꯤꯔꯛ ꯍꯟꯖꯤꯟ ꯄꯥꯕ ꯂꯣꯏꯔꯗꯨꯕꯣ? ꯑꯗꯨꯗꯤ ꯅꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯏ? ꯑꯩꯗꯤ ꯅꯍꯥꯛꯁꯦ ꯂꯥꯜꯍꯧꯕ ꯌꯥꯎꯈꯤꯗꯧꯕ ꯃꯥꯜꯂꯛꯂꯦꯕꯨ꯫ ꯑꯗꯨꯝꯅꯒꯗꯤ ꯇꯧꯈꯤꯅꯨꯀꯣ, ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯝꯅꯒ ꯇꯧꯈ꯭ꯔꯗꯤ ꯏꯅꯦꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯂꯥꯛꯂꯣ ꯆꯠꯂꯁꯤ꯫ ꯑꯩꯒꯤ ꯁꯥꯏꯀꯜꯗꯣ ꯏꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯅꯤ ꯑꯃꯃꯝ ꯊꯧꯗꯨꯅ ꯆꯠꯂꯦ꯫ ꯏꯆꯦꯇꯣꯟ ꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏ, ꯑꯁ, ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯒꯦ, ꯅꯪ ꯆꯪꯂꯨꯔꯣ꯫ ꯆꯪꯂꯨꯁꯤ ꯀꯩꯗꯧꯒꯦ? ꯑꯩꯅ ꯆꯪꯈ꯭ꯔꯒ ꯅꯪꯅ ꯊꯣꯡꯒꯥꯜꯁꯤꯗ ꯁꯨꯝ ꯂꯩꯍꯧꯕꯗꯣ ꯑꯎꯕꯁꯤꯡꯅ ꯀꯔꯤ ꯈꯟꯒꯅꯤ? ꯑꯩ ꯆꯪꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ꯫ ꯑꯩꯅ ꯆꯪꯗꯕꯒꯤ ꯃꯔꯝꯗꯤ ꯏꯆꯦꯇꯣꯟ ꯎꯔꯒ ꯑꯩ ꯁꯣꯏꯗꯅ ꯀꯞꯅꯤꯡꯂꯛꯀꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯃꯋꯣꯜ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯈꯤꯕ ꯌꯥꯏ꯫ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯈꯪꯂꯛꯇꯕ ꯌꯥꯏ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯝꯅ ꯊꯨꯈ꯭ꯔꯦꯗ꯫
ꯁꯥꯏꯀꯜꯗꯨ ꯑꯩꯈꯣꯏꯅꯤ ꯇꯨꯡꯗ ꯃꯥꯡꯗ ꯊꯧꯃꯤꯟꯅꯔꯛꯂꯦ꯫ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ꯫ ꯁꯥꯟꯅꯐꯝ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯑꯁꯥꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ?" "ꯇꯥꯗꯦ, ꯀꯔꯤ ꯄꯥꯎꯅꯣ?" "ꯑꯣꯖꯥ ꯇꯣꯝꯕꯗꯣ ꯃꯁꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯤꯔꯤꯕ ꯁꯥꯇ꯭ꯔꯤ ꯑꯃꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯏ ꯍꯥꯏ." ꯑꯩꯅ ꯉꯥꯏꯉꯝꯗꯅ ꯍꯪꯖꯤꯟꯈꯤ, "ꯑꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯦ?" "ꯀꯩꯗꯧꯅꯤ? ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄ ꯅꯠꯇꯅ ꯃꯁꯥꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ." "ꯀꯟꯅꯤꯡꯕ ꯈꯔꯅ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯄꯣꯠꯂꯣ? ꯑꯗꯣ ꯅꯪ ꯉꯁꯤꯒꯤ ꯈꯕꯔ ꯄꯥꯔꯛꯄ꯭ꯔꯥ? ꯆꯍꯤ 9ꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯀꯥꯏꯗꯨꯃꯛꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅ ꯏꯖꯠ ꯃꯥꯡꯍꯜꯂꯝꯂꯦ ꯍꯥꯏꯌꯦꯌꯦ." "ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯨꯗꯤ ꯑꯅꯧꯕ ꯅꯠꯇꯦꯗ, ꯇꯣꯛꯂꯁꯤ." ꯑꯩꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯐꯣꯡꯗꯣꯛꯇꯕ ꯊꯃꯣꯏꯒꯤ ꯑꯣꯝꯆꯥꯛꯅꯕ ꯃꯩꯆꯥ ꯆꯩꯅꯥꯀꯣꯜ ꯑꯃꯅ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯈꯨꯗꯤꯡꯃꯛꯇ ꯀꯛ ꯀꯛ ꯊꯤꯜꯂꯛꯄꯗ ꯊꯃꯣꯏꯒꯤ ꯃꯐꯝ ꯃꯆꯦꯠ ꯑꯃꯠꯇꯗ ꯃꯈꯨꯜ ꯇꯥꯗꯕ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯁꯥꯟꯅꯕꯁꯦ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ꯫ ꯍꯜꯂꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯣꯠꯅꯩ, ꯌꯥꯗꯦ꯫ ꯐꯥꯛꯇꯣꯛꯂꯒ ꯂꯥꯏꯔꯤꯛꯇꯨ ꯏꯃꯥꯡꯗ ꯂꯩꯔꯤ꯫ ꯈꯨꯠꯇꯁꯨ ꯀꯂꯝ ꯄꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯤꯠꯇꯤ ꯁꯪꯕꯥꯟꯅꯕ ꯑꯇꯤꯌꯥꯗ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯑꯇꯤꯌꯥꯗ ꯎꯆꯦꯛꯁꯤꯡꯅ ꯅꯤꯡꯈꯥ ꯇꯝꯅ ꯁꯪꯒꯨ ꯁꯪꯒꯨ ꯄꯥꯏꯔꯤ꯫ ꯃꯥꯂꯪꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯀꯥꯏꯗ ꯍꯨꯝꯂꯤ꯫ ꯅꯨꯃꯤꯠꯅ ꯅꯣꯡꯆꯨꯞꯂꯣꯝꯗ ꯑꯁꯨꯝ ꯂꯩꯊꯔꯛꯂꯤ꯫ ꯑꯇꯤꯌꯥꯒꯤ ꯐꯖꯕꯁꯦ ꯅꯣꯡꯖꯥꯕꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯤꯡꯊꯤꯖꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕ ꯑꯃꯝꯕꯅ ꯑꯁꯨꯝ ꯀꯨꯞꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯇꯤꯌꯥꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯩ ꯍꯧꯔꯛꯂꯦ, ꯏꯒꯤ ꯏꯄꯥꯛ ꯑꯣꯏꯔꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯦ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯐꯛꯂꯥꯡꯗ ꯏꯊꯟꯇ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯖꯩ꯫ ꯆꯩꯅꯥꯗꯨ ꯐꯥꯎꯅ ꯑꯩꯍꯥꯛ ꯄꯨꯡꯄꯪ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯪꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯃꯛꯇꯪꯗꯤ ꯈꯪꯂꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯑꯉꯥꯡꯕ ꯏ ꯆꯦꯜꯂꯤ꯫ "ꯀꯔꯤꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯔꯣ? ꯐꯛꯂꯥꯡꯗ ꯀꯤꯟ ꯊꯤꯟꯗꯨꯅ ꯁꯥꯟꯅꯔꯤꯗꯨꯕꯨ ꯀꯔꯤ ꯃꯁꯥꯟꯅꯅꯣꯅꯦ?" ꯏꯃꯥꯅ ꯅꯨꯡꯁꯥ ꯊꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯁꯨ ꯇꯧꯗꯦ." ꯑꯩꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯈꯨꯝꯈꯤ꯫ "ꯅꯪꯕꯨ ꯅꯥꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ?" "ꯐꯥꯎꯗꯦ." ꯏꯃꯥꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯈꯨꯠꯇꯒꯤ ꯏ ꯇꯥꯔꯛꯂꯦꯅꯦ." "ꯅꯠꯇꯦ, ꯅꯪꯅ ꯁꯥꯟꯅꯕ ꯆꯠꯂꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯊꯤꯟꯅꯕꯔꯣ?" "ꯏꯃꯥ, ꯑꯩꯒꯤ ꯈꯨꯠꯁꯦ ꯌꯣꯠꯀꯤ ꯈꯨꯠ ꯑꯣꯏꯕ ꯄꯥꯝꯃꯤ." "ꯅꯤꯇꯨ." ꯏꯃꯥꯅ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯅꯤꯛꯂꯛꯈꯤ ꯃꯥꯜꯂꯦ꯫ ꯏꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯒꯤ ꯏꯔꯥ ꯍꯧꯔꯛꯂꯤꯕꯗꯨ ꯎꯔꯛꯂꯦ꯫ ꯏ ꯆꯦꯟꯊꯔꯛꯂꯤꯕ ꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯆꯥꯒꯗꯧꯕꯒꯨꯝ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯁꯨꯝꯅ ꯁꯥꯟꯅꯗꯧꯕ ꯑꯣꯏꯔꯗꯤ ꯁꯥꯟꯅꯕꯒ ꯂꯣꯏꯅ ꯇꯣꯛꯄꯤꯔꯣ." "ꯇꯣꯛꯄ ꯌꯥꯗ꯭ꯔꯤ, ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯕ ꯏꯊꯧ ꯌꯥꯝꯅ ꯋꯥꯠꯂꯤ." "ꯅꯈꯣꯏꯒꯤ ꯀꯦꯔꯦꯠ ꯀꯔꯥꯇꯤꯗꯣ ꯑꯁꯨꯝꯅ ꯁꯥꯟꯅꯕ꯭ꯔꯥ?" ꯈꯪꯗꯦ, ꯅꯪ ꯁꯥꯟꯅꯕꯒ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯅꯆꯦꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯕꯨꯡꯒ ꯅꯪꯒꯇ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯕꯨ ꯅꯪꯅ ꯑꯃꯨꯛ ꯀꯥꯟꯅꯗꯕꯗ ꯋꯥꯍꯜꯂꯒꯅꯨ." ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ "ꯑꯩ ꯗꯟꯗꯤ ꯄꯥꯟꯗꯨꯅ ꯁꯥꯟꯅꯕ ꯆꯠꯂꯤꯕꯅꯤ꯫ ꯁꯥꯟꯅꯕ ꯄꯥꯝꯅ ꯍꯧꯔꯛꯄ ꯅꯠꯇꯦ, ꯇꯉꯥꯏꯐꯗꯕꯒꯤꯅꯤ꯫ ꯁꯥꯟꯅꯕꯨꯡꯗꯅꯤ꯫ ꯑꯩꯒꯤ ꯑꯁꯥꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ꯫ ꯑꯇꯩ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒ ꯃꯥꯒꯗ ꯉꯥꯏꯍꯧꯔꯦ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯅ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯅ ꯑꯁꯥꯒꯤ ꯃꯊꯕꯥꯛꯇ ꯀꯤꯟ ꯑꯃ ꯇꯤꯡꯈꯠꯇꯅ ꯊꯤꯟꯖꯤꯜꯂꯨꯏ꯫ ꯃꯍꯥꯛ "ꯑꯌꯣ ꯏꯃꯥ" ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯐꯝꯊꯈꯤ꯫ ꯃꯍꯥꯛ ꯄꯥꯛ ꯍꯧꯒꯠꯂꯛꯇꯦ꯫ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯔꯛꯂꯤꯕꯗꯨ ꯎꯏ꯫ ꯐꯅ ꯋꯥꯅ ꯈꯥꯡꯕ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯆꯥꯅꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯈꯪꯁꯥꯎ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ, "ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ?" ꯑꯩꯅ ꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯒ ꯍꯥꯏ, "ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯤꯜꯂꯛꯎ꯫ ꯑꯩꯗꯤ ꯅꯪꯗꯧꯅ ꯉꯥꯎꯁꯨ ꯉꯥꯎꯗꯅ." "ꯅꯪꯅ ꯊꯤꯜꯂꯛꯎ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯏꯊꯟꯇ ꯊꯤꯟꯖꯔꯒꯦ." "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩ ꯉꯥꯎꯔꯦ" ꯍꯥꯏꯔꯒ ꯏꯊꯟꯇ ꯏꯊꯕꯥꯛꯇ ꯀꯤꯟꯁꯤꯅ ꯊꯤꯖꯤꯟꯖꯩ꯫ ꯏꯊꯟꯇ ꯆꯩꯅꯥꯈꯣꯜ ꯈꯥꯡꯉꯤ꯫ ꯑꯩꯒꯤ ꯑꯉꯛꯄ ꯏꯇꯧꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯃꯛ ꯈꯪꯐꯥ ꯐꯥꯔꯒ ꯍꯥꯏꯔꯛꯏ,
ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯁꯥꯎꯗꯦ, ꯑꯁꯥꯅ ꯈꯨꯠ ꯐꯥꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯊꯟꯇ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯖꯔꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯆꯦꯆꯦ ꯁꯤꯕ ꯃꯇꯝꯗꯨꯗ ꯃꯥꯃ ꯆꯥꯎꯕꯜ ꯌꯥꯝꯅ ꯇꯣꯏꯅ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯃꯥ ꯍꯦꯛ ꯎꯕꯗ ꯈꯣꯏꯗꯧꯁꯨ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ, ꯑꯗꯨꯕꯨ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯍꯪꯕ ꯂꯥꯛꯄ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯝꯕꯁꯤ ꯃꯥꯃ ꯆꯥꯎꯕꯜꯅꯤ꯫ ꯄꯣꯠꯌꯦꯡꯁꯨ ꯃꯥꯡꯖꯧꯅꯅ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯏꯃꯥꯅ ꯃꯥ ꯆꯪꯂꯛꯄꯗ ꯇꯔꯥꯝ ꯑꯣꯛꯏ꯫ ꯑꯩꯅꯗꯤ ꯏꯃꯥꯗ ꯃꯥꯃꯒ ꯄꯪꯅꯛ ꯅꯛꯁꯤꯟꯅꯗꯅꯕ ꯍꯥꯏ꯫ ꯏꯃꯥꯗꯤ ꯏꯉꯥꯎ ꯉꯥꯎꯈꯤ꯫ ꯆꯦꯆꯦꯗꯨꯅ ꯆꯨꯝꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯔꯝꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ, ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯎꯠ ꯃꯅꯨꯡꯗ ꯃꯩꯇꯥꯟ ꯑꯔꯥꯕ ꯑꯃ ꯑꯣꯝꯗꯨꯅ ꯊꯝꯕꯒꯨꯝ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯁꯨ ꯐꯣꯡꯗꯣꯛꯇꯕ ꯆꯩꯅꯥ ꯑꯃ ꯆꯥꯎꯗꯝ ꯊꯤꯅ ꯂꯩꯔꯤꯕꯁꯤꯅ ꯑꯩꯕꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯑꯃ ꯏꯊꯟꯇ ꯂꯧꯖꯈꯤꯕꯗꯒꯤ ꯑꯩꯒꯤ ꯆꯤꯟꯗꯒꯤꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯑꯃꯨꯛ ꯇꯥ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯇꯧꯏ꯫ ꯏꯉꯥ ꯏꯉꯦꯟꯒꯤ ꯑꯀꯟꯕ ꯅꯣꯡꯖꯨ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯡꯕꯟꯒꯤ ꯂꯧꯁꯤ ꯀꯣꯏꯕ ꯉꯝꯗꯅ ꯁꯥꯕ ꯅꯨꯡꯁꯥꯗꯨꯅꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯏꯁꯤꯡ ꯀꯪꯈꯤꯕꯗꯒꯤ ꯂꯧꯔꯛ ꯑꯃꯗꯤ ꯏꯁꯤꯡ ꯀꯪꯁꯤꯜꯂꯛꯂꯕ ꯏꯔꯝ ꯈꯣꯡꯂꯝꯁꯤꯡꯗ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯕ ꯉꯥ ꯌꯥꯝꯅ ꯐꯥꯅꯕ ꯃꯇꯝꯗꯨꯅꯤ꯫ ꯇꯥꯆꯧꯅ ꯀꯨꯝꯕꯤ ꯇꯦꯔꯥꯈꯣꯡꯗꯒꯤ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯒ ꯑꯩꯁꯨ ꯇꯨꯏꯁꯟ ꯇꯧꯕ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯇꯥꯆꯧ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯤꯗꯨꯅꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯂꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯏꯃꯥꯅ ꯑꯩꯕꯨ ꯉꯥ ꯂꯧꯔꯨꯅꯕ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯧꯔꯛꯀꯤ ꯈꯣꯡ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯅꯕ ꯂꯧꯔꯤꯗꯨꯗ ꯆꯠꯂꯦ꯫ ꯂꯦꯞ ꯃꯨꯛ ꯋꯥꯡꯂꯕ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯆꯥꯡ ꯃꯥꯟꯅꯅ ꯍꯧꯔꯤꯕ ꯐꯧꯅꯥꯅ ꯉꯝꯈꯩ ꯅꯥꯏꯗꯅ ꯁꯟꯗꯣꯛꯇꯨꯅ ꯁꯪꯕꯥꯟꯅꯕ ꯑꯇꯤꯌꯥꯒ ꯑꯃꯠꯇ ꯑꯣꯏꯅ ꯇꯤꯟꯁꯤꯟꯅꯈ꯭ꯔꯤꯕꯗꯨ ꯌꯦꯡꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯤꯕ! ꯐꯧꯅ ꯋꯥꯡꯈꯤꯕꯅ ꯂꯧꯕꯨꯛꯇꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯇꯥꯆꯧꯅ ꯄꯥꯔꯤꯕ ꯖꯒꯥꯗꯨꯅ ꯀꯗꯣꯝꯗꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩꯗ ꯃꯥꯃ ꯆꯥꯎꯕꯜꯅ ꯀꯧꯔꯛꯏ꯫ ꯃꯈꯨꯠꯇꯁꯨ ꯑꯆꯥꯄꯣꯠꯂ ꯀꯩꯅꯣꯝꯃ ꯄꯥꯏꯕ ꯎꯏ꯫ ꯃꯍꯥꯛ ꯍꯦꯛ ꯎꯕꯗ ꯑꯩꯍꯥꯛ ꯈꯧꯇꯛ ꯆꯥꯏ, ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯍꯪꯂꯨꯏ, "ꯃꯥꯃ, ꯑꯩꯈꯣꯏ ꯇꯥꯆꯧ ꯉꯥ ꯐꯥꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ?" ꯃꯈꯨꯠꯇꯨ ꯁꯥꯡꯅ ꯊꯤꯜꯂꯗꯨꯅ ꯇꯥꯛꯂꯛꯏ, "ꯇꯨ ꯑꯥꯗꯒꯤ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤꯡꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯁꯤꯗꯅꯤ, ꯉꯥ ꯌꯥꯝꯅ ꯐꯥꯍꯧꯔꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥꯃ, ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ." "ꯏꯕꯦꯝꯃ, ꯑꯝꯇ ꯉꯥꯏꯈꯣ, ꯑꯩꯒꯤ ꯂꯧꯇꯥꯡ ꯁꯪꯗ ꯂꯐꯣꯏ ꯂꯧꯎ ꯑꯃ ꯂꯩꯍꯧꯏ, ꯂꯐꯥꯡ ꯑꯃ ꯑꯅꯤꯗꯪ ꯄꯨꯈꯣꯗꯅ." "ꯄꯨꯔꯔꯣꯏ ꯃꯥꯃ, ꯂꯨꯝꯅꯕꯅꯤ, ꯑꯩ ꯆꯠꯂꯦ ꯃꯥꯃ." "ꯄꯨꯈꯣ ꯀꯩꯅꯣ, ꯅꯈꯣꯏ ꯇꯥꯆꯧꯗ ꯄꯤꯔꯝꯕꯁꯨ ꯌꯥꯏ, ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯀꯔꯤꯝꯇ ꯆꯥꯗꯕꯅꯤ, ꯂꯥꯝꯂꯝꯂꯒꯅꯤ." ꯇꯥꯆꯧꯒꯤ ꯄꯜꯂꯛꯄꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯧꯇꯥꯡ ꯁꯪꯗꯨꯗ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧꯕ ꯆꯠꯃꯤꯟꯅꯔꯦ꯫ ꯍꯥꯏꯒꯝꯂꯗꯨꯅ ꯂꯐꯣꯏ ꯂꯧꯎꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯂꯐꯣꯏꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯈꯣꯏꯃꯤꯠ ꯀꯥꯏꯔꯕ ꯑꯃ꯭ꯔꯤꯠ ꯀꯣꯝꯂꯥꯒꯤ ꯂꯐꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯂꯐꯣꯏꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯐꯝꯊꯒꯦ ꯇꯧꯕꯒ ꯃꯥꯃꯅ ꯊꯣꯡꯒꯤ ꯄꯨꯅꯥ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯁꯥꯎꯂꯛꯅꯅ, "ꯃꯥꯃ, ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯨꯕꯣ?" ꯂꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯍꯥꯔꯣꯜ ꯆꯪꯂꯛꯀꯗ꯭ꯔꯥ ꯇꯧꯕꯅꯤ." "ꯂꯥꯛꯆꯁꯅꯨ ꯀꯩꯗꯧꯒꯦ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯇꯝꯁꯤ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯔꯦꯅꯦ." "ꯂꯥꯛꯆꯁꯅꯨ ꯀꯩꯗꯧꯒꯦ, ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯇꯝꯁꯤ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯔꯦꯅꯦ." ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯕꯨ ꯇꯥꯞ ꯐꯥꯔꯒ ꯑꯩꯒꯤ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝ ꯍꯨꯛ ꯄꯥꯟꯕꯗꯨ ꯁꯠ ꯁꯦꯒꯥꯏꯅꯕ ꯇꯧꯔꯛꯏ꯫ ꯑꯩꯅ ꯈꯪꯅ ꯂꯥꯎꯕꯣꯏ ꯀꯔꯤꯕꯣꯏ, "ꯀꯩꯅꯣ ꯃꯥꯃ, ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯏꯟꯗ꯭ꯔꯕꯗꯤ?" "ꯑꯩ ꯃꯉꯥꯏꯔꯦ ꯃꯇꯥꯒꯨꯝ ꯃꯨꯛꯂꯒ ꯃꯥꯃꯅ ꯍꯥꯏꯔꯛꯏ꯫ "ꯏꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯍꯥꯏꯔꯒ ꯑꯩꯕꯨ ꯍꯦꯛꯇ ꯆꯞꯈꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯜꯂꯛꯂꯒ ꯃꯅꯨꯡ ꯐꯨꯔꯤꯠ ꯐꯤꯒꯥꯒꯤ ꯍꯛ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯟꯖꯥꯗꯨ ꯌꯧꯔꯛꯂꯕꯗ ꯑꯩꯅ ꯇꯝꯖꯈꯤꯕ ꯁꯥꯟꯅꯕꯒꯤ ꯏꯍꯩꯗꯨ ꯍꯩꯔꯞ ꯁꯤꯖꯤꯟꯅꯔꯒ ꯈꯣꯡ ꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯇꯤꯡꯈꯠꯇꯨꯅ ꯏꯟꯈꯤꯕꯗ ꯑꯁꯣꯝꯒꯤ ꯐꯛꯂꯥꯡꯗꯨꯗ ꯁꯨꯖꯤꯜꯂꯒ ꯇꯥꯈꯤ꯫
ꯑꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯧꯕ ꯄꯣꯠ ꯌꯦꯡꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯡꯒꯤ ꯄꯨꯅꯥꯗꯨ ꯍꯥꯡꯕ ꯂꯥꯛꯅꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩꯕꯨ ꯁꯨꯛꯀꯣꯟ ꯀꯣꯜꯂꯒ ꯋꯥꯒꯤ ꯐꯃꯨꯡꯗꯨꯗ ꯑꯩꯕꯨ ꯂꯥꯛꯇꯨꯅ ꯂꯪꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯄꯥꯡꯒꯜ ꯑꯃꯗꯤ ꯑꯔꯨꯝꯕꯗꯨꯅ ꯏꯊꯛꯇ ꯅꯟꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯈꯨꯠꯇꯨꯅ ꯍꯥꯏ ꯍꯨꯝꯂꯛꯄꯗ ꯐꯃꯨꯡ ꯃꯇꯥꯏꯗ ꯂꯩꯕ ꯏꯟꯁꯦꯛ ꯀꯤꯜꯂꯔ ꯁ꯭ꯄ꯭ꯔꯦ ꯀꯥꯡ ꯍꯌꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛꯀꯤ ꯕꯣꯇꯜ ꯁ꯭ꯄ꯭ꯔꯦ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯃꯈꯨꯝꯗꯨ ꯈꯨꯕꯤꯅ ꯏꯟꯊꯣꯛꯈ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯐ꯭ꯔꯤ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯃꯥꯏꯗꯨ ꯈꯪꯕꯣꯏ ꯉꯥꯎꯕꯣꯏ ꯃꯃꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯅꯣꯏꯔꯤꯉꯩꯗ ꯑꯩꯅ ꯁꯥꯟꯅꯕꯒꯤ ꯐꯣꯝ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯁꯤꯗꯧꯕ ꯃꯐꯝ ꯈꯜꯂꯒ ꯈꯨꯎꯅ ꯀꯥꯎꯈꯤꯕꯗ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ꯫ ꯐꯃꯨꯡꯗꯨꯗꯒꯤ ꯂꯦꯞꯆꯣꯡ ꯆꯣꯡꯊꯔꯛꯂꯒ ꯂꯣꯡꯅ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯊꯕꯥꯛꯇꯨꯗ ꯈꯨꯅꯤꯡ ꯑꯅꯤꯗꯨꯅ ꯌꯨꯡꯁꯤꯜꯂꯤ꯫ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯥꯜꯂꯤ, ꯏꯔꯦꯡ ꯂꯦꯡꯂꯛꯇ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯉꯁꯥꯏ ꯈꯨꯎꯅ ꯁꯨꯈꯤꯕ ꯃꯐꯝꯗꯨꯗ ꯍꯟꯖꯤꯟ ꯀꯥꯎꯁꯤꯜꯂꯦ꯫ ꯁꯨꯛꯂꯦꯡ ꯂꯦꯡꯉꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯡꯒꯤ ꯑꯍꯣꯕꯗꯒꯤ ꯃꯄꯥꯟꯗ ꯃꯤ ꯄꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯐꯤꯔꯣꯜ ꯁꯝ ꯅꯥ ꯁꯦꯝꯖꯤꯜꯂꯒ ꯑꯩꯍꯥꯛ ꯑꯗꯨꯝ ꯊꯣꯔꯛꯂꯦ꯫ ꯃꯤꯍꯨꯟꯗꯤ ꯐꯥꯊꯕ ꯉꯝꯗꯅ ꯗꯪ ꯆꯣꯡꯂꯤ꯫ ꯁꯥꯔꯕ ꯂꯥꯡꯕꯟꯒꯤ ꯅꯨꯡꯁꯥꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯥ ꯁꯣꯔꯅ ꯍꯦꯟꯈꯤꯕꯅꯔ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯨ ꯑꯩꯉꯣꯟꯗ ꯐꯥꯎꯗꯕꯒꯨꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯅ ꯊꯧꯗꯣꯛꯇꯨ ꯃꯤꯠꯇ ꯁꯪ ꯎꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯉꯁꯤꯒꯨꯝꯅ ꯉꯥ ꯂꯧꯈꯠꯄ ꯇꯥꯆꯧꯒꯤ ꯅꯥꯛꯇ ꯆꯠꯄꯗꯅꯤ꯫ ꯆꯠꯅ ꯃꯥꯝꯃꯒꯤ ꯂꯧꯇꯥꯡꯁꯪꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯂꯧꯇꯥꯡꯁꯪꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯀꯤ ꯐꯛꯂꯥꯡ ꯁꯦꯒꯥꯏꯕ ꯑꯍꯣꯕ ꯃꯆꯦꯠꯇꯨꯗꯒꯤ ꯆꯦꯆꯦꯕꯨ ꯁꯔꯥꯛ ꯇꯝꯕꯗꯨ ꯎꯔꯨꯕꯅꯤ꯫ ꯌꯦꯡꯍꯩꯕ ꯃꯇꯧ ꯅꯠꯇꯦ꯫ ꯃꯁꯥꯗ ꯃꯐꯤ ꯊꯣꯡꯗ꯭ꯔꯦ꯫ ꯑꯩ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯐꯤꯚꯝꯗꯨꯗ ꯑꯩ ꯁꯣꯔ ꯍꯣꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤ꯫ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯥꯏꯔꯗꯅ ꯍꯪꯒꯤ ꯂꯥꯏꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯆꯦꯆꯦꯅ ꯀꯥꯗꯨꯗꯒꯤ ꯃꯐꯤ ꯁꯦꯠꯆꯤꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯁꯥꯔꯝ ꯆꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯁꯛ ꯎꯗ꯭ꯔꯕꯗ ꯃꯐꯝꯗꯨꯗꯒꯤ ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯊꯣꯔꯛꯈꯤ꯫ ꯑꯩꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯆꯦꯆꯦ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯨꯕꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯈꯤꯗꯦ꯫ ꯑꯩ ꯆꯦꯆꯦꯒ ꯍꯦꯛ ꯇꯨꯝꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠꯇꯨꯗꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯆꯦꯆꯦꯁꯨ ꯇꯨꯝꯈꯤꯗꯦ꯫ ꯀꯞꯄꯗ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯌꯥꯗ ꯅꯝꯁꯤꯟꯗꯨꯅ ꯃꯄꯤ ꯑꯣꯔꯣ ꯆꯤꯟꯊꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯀꯞꯄꯒꯤ ꯃꯔꯝ ꯈꯪꯅ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯆꯦꯆꯦꯒꯤ ꯃꯆꯤꯟꯗꯒꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯃꯆꯤꯟꯕꯥꯟ ꯀꯥꯡꯂꯛꯈꯤꯗꯦ꯫ ꯑꯩꯅꯁꯨ ꯑꯉꯝ ꯇꯥꯟꯈꯤꯗꯦ꯫ ꯑꯩ ꯐꯅ ꯀꯨꯏꯅ ꯇꯨꯝꯈꯤꯗꯦ꯫ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯁꯨꯝꯕꯤꯈꯤ꯫ ꯑꯩ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯤꯌꯥꯝ ꯏꯔꯥꯡ ꯂꯥꯡꯅꯕꯒꯤ, ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯃꯤꯅꯤꯟ ꯇꯥꯔꯛꯈꯤ꯫ ꯏꯅꯥꯛꯇ ꯆꯦꯆꯦ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗꯗꯤ ꯁꯨꯃꯥꯡꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯑꯩꯈꯣꯏ ꯆꯦꯆꯦꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯗ ꯃꯉꯛ ꯊꯨꯖꯤꯟꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯞꯄꯗ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯃꯆꯤꯟ ꯃꯦꯟꯈꯤꯕ ꯃꯥꯅ ꯏꯟꯈꯤꯕ ꯐꯤ ꯑꯗꯨꯃꯛꯅꯤ꯫ ꯃꯅꯥꯛ ꯇꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯆꯦꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯆꯈꯤ꯫ ꯅꯤꯇꯨ, ꯑꯩ ꯁꯤꯗ ꯂꯩꯔꯦ, ꯁꯣꯝꯗ꯫ ꯇꯥꯆꯧꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯥꯆꯧꯗꯤ ꯈꯣꯡꯗꯨꯒꯤ ꯃꯈꯥꯗ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯂꯦ꯫ ꯇꯥꯆꯧꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯆꯥꯎꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯎꯗꯗꯅ ꯍꯦꯟꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯉꯥꯁꯦ ꯌꯦꯡꯂꯨ ꯂꯥꯎꯅꯦ꯫ ꯏꯁ, ꯉꯥ ꯃꯌꯥꯝꯁꯤꯗꯤ꯫ ꯑꯗꯨꯅ ꯅꯪꯕꯨ ꯂꯧꯁꯤꯜꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯇꯥꯆꯧ ꯉꯁꯤ ꯄꯨꯗꯨꯅ ꯆꯠꯂꯝꯃꯣ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯉꯥꯏꯈꯣꯗ, ꯅꯨꯃꯤꯠꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯆꯠꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ, ꯉꯥꯏꯔꯒꯦ ꯇꯥꯆꯧ꯫ ꯑꯩꯒꯤ ꯄꯥꯈꯠꯄ ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯥꯆꯧꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩꯅ ꯗꯪ ꯆꯣꯡꯂꯤꯕ ꯃꯤꯍꯨꯟꯗꯨ ꯐꯥꯊꯔꯒ ꯇꯞꯅ ꯈꯨꯝꯈꯤ꯫ ꯑꯩꯁꯨ ꯇꯥꯆꯧꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯈꯤ꯫
ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯉꯥꯌꯥꯝꯗꯨ ꯎꯕꯗ ꯏꯃꯥ ꯉꯛꯈꯤ꯫ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯏꯉꯝ ꯉꯝꯗꯦ꯫ ꯄꯨꯛꯅꯤꯡꯒꯤ ꯃꯃꯤꯁꯦ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤꯗꯅꯕ ꯍꯣꯠꯅꯕꯁꯦ ꯏꯆꯤꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯒ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯆꯦꯆꯦꯅ ꯃꯌꯥꯗ ꯐꯤ ꯃꯦꯜꯂꯒ ꯀꯞꯄ ꯈꯥꯡꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯣꯔꯗꯤ ꯍꯣꯜꯂꯦ꯫ ꯈꯨꯝꯒꯤ ꯈꯟꯕ ꯆꯦꯆꯦꯒꯤ ꯂꯃꯟ ꯏꯈꯨꯠꯃꯛꯅ ꯈꯨꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯥꯗꯤ ꯀꯔꯤ? ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗ ꯃꯈꯥ ꯊꯪꯕꯒꯤ ꯇꯥ ꯆꯥꯎꯕꯗꯨ ꯆꯦꯜꯂꯛꯂꯒ ꯍꯥꯏꯔꯦ, ꯃꯥ ꯆꯥꯎꯕꯜꯂꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯨꯕꯗ ꯃꯥꯒꯤ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯦ꯫ ꯐꯨꯕ ꯆꯩꯕꯒꯤ ꯗꯥꯛꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯌꯦ꯫ ꯀꯝꯗꯧꯅ ꯁꯤꯔꯤꯕꯅꯣ ꯈꯪꯗꯦ꯫ BP ꯂꯩ ꯍꯥꯏ, ꯁꯇ꯭ꯔꯣꯛ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ꯫ ꯃꯌꯥꯝ ꯀꯞꯅꯕꯅ ꯃꯍꯥ ꯑꯣꯏꯍꯧꯔꯦ꯫ ꯄꯣꯠꯂꯣꯏꯅꯕ ꯊꯧꯔꯥꯡ ꯂꯣꯏꯍꯧꯔꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯕꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯗꯨꯅ ꯃꯤꯍꯥꯠꯄ ꯐꯥꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯂꯝꯕꯗꯨ ꯀꯣꯛꯆꯈ꯭ꯔꯦ꯫ ꯆꯦꯆꯦꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯏꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯣꯟꯊꯣꯛꯇꯅ ꯂꯩꯈ꯭ꯔꯁꯅꯨ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯄꯟꯗꯨꯞ ꯂꯣꯏꯁꯤꯜꯂꯒ ꯑꯅꯤꯁꯨꯕ ꯑꯅꯧꯕ ꯄꯟꯗꯨꯞ ꯑꯃ ꯍꯧꯔꯒꯅꯤ꯫ ꯅꯨꯃꯤꯠꯁꯤꯇꯕꯨ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕ, ꯃꯤꯀꯨꯞꯁꯤꯇꯕꯨꯅꯤ ꯑꯩꯅ ꯈꯧꯔꯥꯡꯂꯛꯂꯤꯕ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯉꯥ ꯊꯣꯡꯕꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯣꯟꯊꯣꯛꯅ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯔꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯇꯥꯕꯤꯅꯤꯡꯂꯒꯗꯤ ꯑꯗꯣꯝꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯅ ꯐꯣꯡꯗꯣꯛꯆꯔꯤ꯫